ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯁꯦꯝꯕꯅꯤ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯑꯣꯏꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯑꯗꯨꯒꯤ ꯄꯥꯞ ꯐꯪꯖꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯁꯦ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯇꯥꯔꯦ ꯑꯩꯅ ꯇꯧꯔꯒꯅ ꯑꯩꯅ ꯐꯪꯉꯦꯗꯤ ꯍꯥꯏꯅꯔꯒ ꯑꯩꯅ ꯇꯧꯈꯤꯗꯕ ꯊꯕꯛꯇꯨꯒꯤ ꯔꯤꯖꯜꯁꯨ ꯐꯪꯖꯜꯂꯛꯄ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯌꯥꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯁꯦ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯑꯩꯅ ꯄꯨꯟꯁꯤꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤ ꯑꯃꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯍꯟꯕꯀꯣ ꯑꯩ ꯀꯔꯤꯝꯇꯁꯨ ꯊꯕꯛꯁꯨ ꯇꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯃꯁꯤꯁꯨ ꯃꯤ ꯀꯣꯡꯒꯥꯏꯅꯦꯕ ꯂꯩꯔꯤꯁꯦ ꯑꯃꯒ ꯃꯤꯁꯦ ꯃꯈꯟꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯈꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯈꯟꯁꯦ ꯃꯤꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯆꯥꯎꯔꯥꯛꯄꯗꯤ ꯃꯥꯟꯅꯔꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯔꯒ ꯃꯥꯟꯅꯕꯗꯤ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦꯕ ꯑꯗꯣ ꯃꯥꯟꯅꯗꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯒ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯃꯥꯟꯅꯔꯣꯏꯕ ꯃꯤ ꯑꯃꯒ ꯃꯤ ꯀꯔꯣꯔ ꯑꯃ ꯂꯩꯁꯦ ꯀꯔꯣꯔ ꯖꯁ ꯑꯃꯨꯛ ꯃꯥꯟꯅꯔꯣꯏꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯥꯟꯅꯍꯟꯗꯣꯏꯅꯣ ꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦꯕ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯁꯦꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯅꯦꯕꯀꯣ ꯑꯗꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯟꯅꯕ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯦ ꯂꯩꯇꯦꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯀꯔꯤꯒꯨꯝꯕ ꯏꯅꯔꯖꯤ ꯑꯃꯈꯛ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯅꯔꯒ ꯂꯩꯔꯤꯁꯦ ꯑꯗ ꯃꯁꯤꯒꯤ ꯏꯅꯔꯖꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯃꯈꯛ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯤꯡꯈꯠꯂꯒ ꯃꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯣꯏ ꯑꯣꯏꯔꯒ ꯂꯤꯂꯥ ꯑꯃꯈꯛ ꯐꯣꯝ ꯇꯧꯔꯒ ꯊꯝꯃꯝꯃꯤꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯁꯦ ꯅꯩꯅꯔꯀꯥꯟꯁꯤꯗ ꯈꯪꯉꯛꯄꯒꯤ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯇꯧꯔꯒ ꯑꯩ ꯏꯁꯥꯅꯒ ꯆꯠꯍꯟꯕ ꯑꯩ ꯏꯁꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒꯁꯦ ꯏꯁꯥꯅ ꯈꯟꯖꯕꯒ ꯃꯥꯜꯂꯦꯕꯀꯣ ꯂꯥꯁ ꯑꯃꯐꯥꯎ ꯑꯣꯏꯔꯝꯗꯦꯕ ꯃꯁꯥ ꯃꯊꯟꯇ ꯑꯣꯇꯣ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ ꯑꯁꯨꯛꯇ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯅꯤ ꯍꯥꯏꯁꯦ ꯑꯣꯇꯣ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩ ꯍꯣꯔꯦꯟ ꯁꯤ ꯆꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯣꯇꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯪꯗꯦꯕ ꯍꯣꯔꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯗ ꯂꯥꯛꯏꯁꯦ ꯑꯗꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯁꯤ ꯑꯣꯀꯜ ꯁꯥꯏꯟꯁ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯋꯥꯍꯩꯗ ꯑꯗꯣ ꯃꯁꯤꯁꯤꯒꯤ ꯊ꯭ꯔꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯩꯅꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯅꯦꯕ ꯅꯩꯅꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅ ꯑꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯦꯕ ꯑꯗꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯍꯥꯟꯕ ꯃꯥꯅ ꯏꯁꯇ꯭ꯔꯛꯆꯔ ꯁꯥꯒꯠꯄꯗ ꯂꯩꯔꯝꯃꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯑꯀꯣꯏꯕꯁꯤꯗ ꯅꯨꯃꯤꯠ ꯊꯥ ꯑꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯦ ꯊꯥ ꯂꯩꯔꯦ ꯅꯨꯃꯤꯠ ꯂꯩꯔꯦ ꯃꯥꯔꯁ ꯑꯗꯒꯤ ꯁꯦꯇꯔꯟ ꯄ꯭ꯂꯨꯇꯣ ꯑꯗꯒꯤ ꯚꯦꯅꯁ ꯃꯥꯔꯀꯔꯤ ꯁꯤꯒꯤ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯁꯇ꯭ꯔꯛꯆꯔ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤꯡꯁꯤꯒꯤ ꯁꯥꯐꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯣꯏꯒꯤ ꯁꯥꯐꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯐꯝꯁꯤꯁꯨ ꯃꯈꯣꯏꯅ ꯔꯣꯇꯦꯁꯟ ꯆꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯎꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯐꯖꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯔꯤꯠꯁꯤꯅ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯒꯤ ꯂꯥꯛꯑꯒ ꯐꯥꯎꯖꯤꯜꯂꯛꯑꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯆꯪꯉꯛꯑꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯑꯣꯏꯔꯒ ꯄꯥꯔꯠ ꯃꯆꯥ ꯑꯃꯈꯛ ꯂꯤꯂꯥ ꯃꯆꯥ ꯑꯃꯈꯛ ꯁꯥꯟꯅꯍꯟꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯁꯤꯗꯩꯗ ꯄ꯭ꯂꯥꯅꯦꯠ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯏꯁꯇ꯭ꯔꯛꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯄꯣꯛꯄꯗꯒꯤꯅ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯒꯤꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯈꯣꯡꯆꯠꯁꯦ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯂꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯨꯊꯤ ꯏꯕ ꯍꯥꯏꯅ ꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯩ ꯄꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯄꯨꯡꯐꯝ ꯑꯗꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯗꯨꯗ ꯄ꯭ꯂꯥꯅꯦꯠ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯈꯣꯡꯐꯝꯁꯦ ꯄꯣꯛꯐꯝ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯦꯞꯆꯔ ꯇꯧꯔꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯒ ꯊꯝꯍꯧꯕꯒꯤ
ꯊꯝꯍꯧꯔꯤꯅꯦꯕ ꯑꯗ ꯑꯩ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯍ ꯁꯤꯗ ꯂꯩ ꯒ꯭ꯔꯍꯁꯤ ꯁꯤꯗ ꯂꯩ ꯒ꯭ꯔꯍ ꯁꯤꯗ ꯂꯩꯅ ꯑꯗ ꯒ꯭ꯔꯍ ꯁꯤꯗ ꯂꯩ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯇꯨꯝ ꯇꯥꯏ ꯑꯩꯈꯣꯏ 360 ꯗꯤꯒ꯭ꯔꯤꯁꯦ ꯔꯥꯎꯟ ꯑꯣꯏꯕꯁꯦ 360 ꯗꯤꯒ꯭ꯔꯤꯅꯦꯅ ꯂꯩꯔꯤꯅꯤ ꯑꯗ 360 ꯗꯤꯒ꯭ꯔꯤꯁꯦ ꯃꯇꯨꯞꯁꯦ 12 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯔꯥꯁꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯑꯃꯃꯝ ꯊꯣꯜꯂꯒ ꯀꯔꯀꯠꯅꯦ ꯃꯦꯁꯅꯦ ꯕ꯭ꯔꯤꯁꯅꯦ ꯑꯗꯒꯤ ꯇꯨꯂꯥꯅꯦ ꯍꯥꯏꯗꯅ ꯃꯃꯤꯡ ꯑꯃꯃꯝꯁꯦ ꯊꯣꯜꯂꯒ ꯃꯃꯤꯡ ꯔꯥꯁꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯇꯥꯡꯀꯛꯁꯦ 12ꯒꯤ ꯃꯃꯤꯡ 12 ꯊꯣꯜꯂ ꯊꯝꯃꯤꯅꯦꯕ ꯃꯃꯤꯡ 12 ꯊꯣꯜꯂ ꯊꯝꯃꯕ ꯃꯇꯨꯡꯁꯤꯗ ꯑꯩ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯕꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯂꯩꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯗꯨꯗ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯒꯅꯥꯅ ꯄꯨꯊꯣꯛꯑꯒ ꯂꯒꯅꯥꯁꯤ ꯑꯩ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯒꯤ ꯑꯣꯏꯅ ꯑꯩ ꯕꯣꯗꯤꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯩꯕ ꯑꯗꯨꯅ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯔꯥꯁꯤꯗꯨꯗ ꯇꯥꯔꯤꯕ ꯔꯥꯁꯤꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄꯣꯏꯟꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯕꯣꯗꯤꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯍꯥꯏꯕꯁꯦ ꯍꯦꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥꯏꯠ 12 ꯌꯥꯎꯅ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ 12 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯪꯉꯒ ꯃꯤ ꯑꯅꯝꯕꯅ ꯂꯣꯏ ꯆꯠꯂꯦꯕ ꯐꯪꯗꯕꯤꯗ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯏꯕꯗꯤ 7 house ꯄꯥꯔꯠꯅꯔꯁꯤꯞ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯗꯕꯤꯗꯨ ꯁꯤꯈꯤꯕꯁꯨ ꯂꯩ ꯅꯨꯄꯥ ꯊꯤꯗꯕꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ 12 ꯊꯣꯛꯄꯁꯤꯗ ꯃꯤ ꯑꯅꯝꯕꯅꯗꯤ 90%ꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ 12ꯁꯤ ꯇꯁ ꯇꯧꯔꯒ ꯂꯣꯏ ꯆꯠꯈꯤꯅꯦꯕ ꯑꯗꯨꯒ ꯇꯁ ꯇꯧꯗꯕꯤꯗ ꯆꯠꯈꯤꯕ ꯃꯤ ꯑꯗꯨꯝ ꯃꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦꯕ ꯃꯈꯣꯏꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯆꯠꯈꯤꯕꯁꯤꯡꯒ ꯃꯈꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯗ ꯇꯁ ꯇꯧꯗꯕꯤꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣই ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁ꯭ꯇ꯭ꯔꯛꯆꯔ 12ꯁꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯇꯪꯗ 13ꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁ꯭ꯇ꯭ꯔꯛꯆꯔ 2-3ꯗꯤ ꯀꯝꯄꯜꯁꯔꯤ ꯃꯥ ꯊꯦꯡꯅꯅꯤ ꯀꯩꯒꯤꯅꯣꯗꯤ ꯆꯥꯕ ꯊꯛꯄ ꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯛꯇ ꯌꯥꯗꯕꯅꯤꯅ ꯆꯥꯕ ꯊꯛꯄꯁꯤ ꯌꯥꯎꯗꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯉꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯍꯥꯎꯁꯀ ꯂꯥꯛꯏꯁꯦ ꯐꯨꯗꯀ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ 12 ꯊꯣꯛꯄꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯠꯀꯗꯕ ꯊꯕꯛꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯗꯤꯁꯥꯏꯠ ꯇꯧꯊꯣꯛꯑꯝꯃꯦꯕ ꯒ꯭ꯔꯍꯗ ꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯦꯒꯦꯟꯁꯇ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇꯨꯗ ꯍꯦꯛ ꯒ꯭ꯔꯍꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯒ꯭ꯔꯍ 9 ꯂꯩ ꯒ꯭ꯔꯍ 9ꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯩꯐꯝꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦꯅ ꯂꯩꯈꯤꯕ ꯐꯣꯝꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯗꯤꯁꯥꯏꯠ ꯇꯧꯅꯦꯕ ꯑꯩꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯒ꯭ꯔꯍꯁꯤꯡꯅ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤꯀೋ ꯁꯨꯃꯥꯏꯅ ꯆꯠꯇ ꯇꯥꯔꯒꯗꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯁꯦ ꯍꯥꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯂꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯁꯤꯗ ꯊꯣꯛꯂꯛꯑ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯔꯣ ꯂꯣꯏ ꯁꯥꯟꯅꯩꯌꯦꯕꯀꯣ ꯕꯦꯠ ꯂꯣꯏ ꯁꯥꯟꯅꯩ ꯍꯦꯔꯣ ꯂꯣꯏ ꯁꯥꯟꯅꯩ ꯑꯩꯅ ꯈꯪꯗꯕꯁꯦ ꯂꯩꯇꯕꯒꯨꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯅ ꯉꯝꯃꯗꯕꯒꯨꯝ ꯑꯩꯅ ꯄꯥꯟꯕꯒꯨꯝ ꯑꯩꯅ ꯇꯧꯕꯗ ꯂꯣꯏ ꯌꯥꯔꯗꯕꯒꯨꯝ ꯁꯨꯃꯥꯏꯅ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯠꯅꯩꯌꯦꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯡꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕ ꯊꯨꯡꯉꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯒ꯭ꯔꯍꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤꯗꯣ ꯑꯗꯨꯒ ꯇꯁ ꯇꯧꯔꯒ ꯆꯠꯂꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯑꯅꯝꯕꯅ ꯊꯨꯡꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯍꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯆꯠꯇ꯭ꯔꯕ ꯑꯩꯅ ꯑꯦꯒꯦꯟꯁꯇ ꯃꯣꯏꯒꯤ ꯒ꯭ꯔꯍꯁꯤꯡꯅ ꯍꯥꯏꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯑꯣꯄꯣꯖꯤꯠ ꯗꯤꯔꯦꯛꯁꯟꯗ ꯆꯠꯂꯦꯅ ꯈꯜꯂꯁꯦꯕ ꯑꯩꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯄꯣꯛ ꯄꯨꯟꯁꯤ ꯈꯨꯂꯦꯟꯁꯦ ꯂꯦꯜꯂꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯄꯣꯖꯤꯠ ꯆꯠꯂꯦ ꯍꯥꯏꯅ ꯌꯥꯝ ꯀꯨꯏꯅ ꯆꯠꯄꯁꯨ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯁꯨ ꯍꯣꯡꯕ ꯁꯨꯝ ꯅꯥꯏꯔꯛꯏꯁꯦ ꯆꯍꯤ ꯈꯔ ꯑꯃꯅ ꯋꯥꯔꯝꯕꯁꯨ ꯆꯍꯤ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯔꯛꯄ ꯌꯥꯎꯋꯤ ꯆꯍꯤ ꯆꯨꯞꯄ ꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯋꯥꯅꯤ ꯆꯍꯤ ꯆꯨꯞꯄ ꯋꯥꯕ ꯃꯤꯁꯦ ꯂꯩꯇꯕꯅꯤ ꯄꯥꯛꯅ ꯑꯗꯨꯒ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯒ꯭ꯔꯍꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕ ꯄꯣꯖꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯗꯤꯁꯥꯏꯠ ꯇꯧꯔꯛꯄꯅꯤꯅ ꯒ꯭ꯔꯍꯒꯤ ꯄꯣꯖꯤꯁꯟꯈꯩꯗꯣ ꯈꯤꯇꯪ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ ꯃꯥꯒꯤ ꯃꯐꯝ ꯈꯔ ꯂꯩꯖꯩꯕꯀꯣ ꯑꯅꯥ ꯑꯌꯦꯡ ꯑꯗꯨꯒꯤ ꯃꯐꯝꯁꯤꯡꯗꯨꯅ ꯄꯨꯔꯛꯏ ꯒ꯭ꯔꯍꯁꯤꯡꯁꯦ ꯆꯕꯨꯟ ꯂꯩꯕꯒꯨꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯗꯨꯒꯤ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯍꯥꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯤ ꯄꯥꯝꯃꯦꯅ ꯆꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣꯕ ꯅꯣꯂꯦꯖꯅꯤꯀꯣ ꯑꯗꯨꯗ
ꯀꯃꯥꯏꯅ ꯈꯪꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯇꯝꯕ ꯀꯥꯟꯗ ꯈꯪꯕ ꯇꯥꯔꯦ ꯈꯪ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯗ ꯈꯔ ꯅꯩꯅꯕ ꯃꯤꯗ ꯆꯠꯄꯤꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯃ ꯇꯥꯟꯅꯔꯒ sina pani sumai chatlaga din nantrakada sima haragadina anu tanadana mayam tanaraga loi chatnari singaktaneba adu tanaribagi manungi thimdi aina prithibisida hek tholakpa matamda sidri phawa aigi mapok maisida loi yawgre habsima khangtokpiyo lairabane ado laire hadna koi 100% khangbu mi de lairko aisu kasu khangma nate koi 1% yo poti koi astrology da khange ga na lairise ado 1% yo nate khara khaktane in khangise sidagi hena khangba mi prediction tak ado sidai kanogi su ka heta nature sina heta mahung sa sina 100% khangba yabagi capacity di mi kudung ta ju pi de kai no di ai isa gi obda su koi gi graha mapan leibsina graha mapan mak to ai di afaba mafam natragana ai bu khangbai pi na nabagi adum mafam da leiba natte ba aduna ai su asoiba aina khangba ngammoidaba mafam adum leigani ba sise mi khuding makini ko se aina khangdaba mayam mi na khangani ba adu moina khangda mayam aina su khangangani ba sise khoi exchange tawna gadawne energy kaino di graha mapan kai do mapan khuding mak se magi form jida amu ta ba haise juk a chahi lakh amani chahi sing tara kun na leirakanda sumaina amu position form tarakanda maki khangba haibagi chang ama mi madugi position dugi matungina poklakpa matam sida mi mo hek tholakpa matam na timing du tabadda moisina khoi lai dawna latnari se khoi hindu gi da sumayam latnari ba adagi atopa country da su magi avatar haidna magi khoi incarnation na leijaraga la ising se moi de chahi se yam khoi kai gino di graha du na position du yam chumna phajana ta na ba thona da haide mi khuding ta madugi mahoksa gi energy full yauna na hona da yam changne ba na graha jing ji ju afaba asonba sondaba haidna akan ba haidna magi position du gi khoi gi rasi tara ga ni thoi sida leijari ba aduidna amana solangani amana kalangani sigi matungina khuda ju mi jing ji awat apa side adum leitau leirabane aisu kara khangmanate kaisu khangmanate ba hojik mayamda ngang isisu adu aina kara punsi sida kara thengnarakpa mayamda su aina share tau tho kan sida mai knowledge kitang leiba taragadi lambi do sumaina horen di nong chugani nong tagani habdo khulai se nong chugani nong tagani habi khulai ama leiba taragadi khangmangam bagi khulai ama leiba taragadi madu yengtho pa ma haibasu mahusana adu yengtho horen di nong tabe adu tadi yumdi thok matamda satin nama ren kor ama option hapsan ge haibase khalakkadoine ba thauchapa matamda ado koi blind da chatte saru koi sigumba knowledge khara leiba taragadi advance oina lehok taragadi chatpa matamda nong di ta da ba yaroi dabni ta doine adu aina chatpa journey to kitang nungai na chatkadra kitang aingonda thabuk aina chatkidaba lambi da koi headache oida ba haitare sigumba ma form tohan baywan ne ba koina adu masisina koi punsi kongcha se hekta hongtu omni nungai ba hekta oirani sima siraga nungjim siraga adu di leite ba maramdi nung sibu khotpa haibasina mo magi energy level do wangkhalan bai wa khatani ba position du hong ba yaroi ba ai mopok me da moon haiba graha sina tula rashi da laiba matam da ai je tula rashi ne haidane adu tula rashi je ai mopok yo thobne na nung phana seasonu adagi diamond adagi natragana koi mantra jantra ko phana haijasana ba tula rashi je ai sidri ba tula rashi je hong ba da yaroi ba adu tula rashi haiba quality je ingon da kalhange magi matik magun je ingon da helange haita kati adu de aigi khutta leiba adu tula rashi hongto hongjin do de ai ngamoi sumai tong na ngamba ngamda ba ji mi bagi ason ma mayam leiba aduga tula rashi du hairiba tula rashi ji energy je aina khangba taragati tula rashi ji sumai tong jawra adu da de aigi punsi khongsa sida tula aigi rashi ori bang khomse ta rashi de somna aina tawjero thau ta mayam sakhang bi bese gi wari ne la to ai isa gi oiba aina tawjabada ana ai tula we tula gi to tula do karai da legi habigi matungina ju mo madugi tongan mo la khrani ko sumai tawduna madugi khulai do aina sijinaraga chatpa taragati punsi khongchat se kitang laithokna ni kitang nungai thokna hingba ngamme habudugi
ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯄꯨꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯌꯦꯡꯕ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯅꯩꯅꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯅꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯁꯤꯁꯦ ꯑꯗꯨ ꯇꯥꯡꯀꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯒ꯭ꯔꯍ ꯆꯦꯟꯖ ꯂꯥꯛꯄ ꯑꯗꯨ ꯂꯥꯛꯄ ꯑꯗꯥ ꯂꯥꯛꯄ ꯁꯤ ꯃꯌꯥꯝ ꯑꯃ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯁꯤꯅ ꯇꯝꯃꯀꯥꯟꯗ ꯈꯪꯉꯛꯀꯗꯕꯅꯦꯕ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯐꯤꯛꯁꯅꯤ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯐꯤꯛꯁ ꯂꯩꯔꯕꯅꯤ ꯃꯔꯛꯁꯤꯗꯤ ꯄꯣꯛꯄꯁꯦ ꯁꯤꯗ ꯃꯌꯥꯝꯒꯤꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯍꯧꯒꯗꯕꯗꯤ ꯄꯣꯛꯄꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦꯀꯣ ꯁꯤꯕ ꯍꯥꯏꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯒꯤ ꯖꯔꯅꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯁꯤꯁꯦ ꯃꯌꯥꯝꯗꯣ ꯈꯟꯕꯤꯌꯣꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯀꯅꯥꯅꯣ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨꯕꯨ ꯍꯦꯟꯒꯠꯍꯟꯕ ꯍꯟꯊꯍꯟꯕ ꯏꯟꯖꯣꯏ ꯇꯧꯕ ꯋꯥꯍꯟꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩ ꯁꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯩ ꯁꯤꯗꯒꯤꯅ ꯁꯥꯃꯨ ꯃꯈꯣꯡꯐꯧ ꯕꯖꯥꯔꯁꯤꯗ ꯆꯠꯇꯕꯗꯤ ꯌꯥꯔꯔꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯁꯦ ꯁꯥꯃꯨ ꯃꯈꯣꯡꯁꯦ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯕꯖꯥꯔꯒꯤ ꯁꯥꯃꯨ ꯃꯈꯣꯡꯁꯦ ꯆꯠꯇ ꯌꯥꯗꯦꯕ ꯑꯗꯣ ꯃꯤ ꯀꯅꯥꯝꯇꯅ ꯆꯠꯄꯤꯌꯨ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯩꯅ ꯆꯠꯇꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤꯗꯃꯛꯇ ꯄꯣꯠꯁꯛ ꯑꯃ ꯑꯥꯗ ꯂꯩꯔꯦ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯆꯠꯂꯒ ꯂꯧꯕꯁꯨ ꯌꯥꯔꯣꯏ ꯊꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯃꯄꯣꯛꯉꯩꯁꯦ ꯑꯩ ꯏꯁꯥ ꯈꯛꯇꯪ ꯌꯥꯎꯔꯒ ꯄꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯠꯄ ꯑꯃ ꯃꯊꯧ ꯇꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯁꯤꯗ ꯂꯝꯕꯤꯗꯨ ꯆꯠꯂꯀꯥꯟꯗꯗ ꯍꯥꯟꯅ ꯁꯤꯒꯤ ꯂꯝꯕꯤ ꯆꯠꯇꯥꯔꯒꯗꯤ ꯀꯣꯏꯊꯣꯛꯏ ꯁꯤ ꯂꯝꯕꯤ ꯆꯠꯂꯒꯗꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯥꯛꯇꯣꯏꯅ ꯑꯩ ꯁꯤꯗꯒꯤꯅ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗꯒꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅ ꯕꯖꯥꯔꯐꯥꯎꯒꯤ ꯂꯝꯕꯤ ꯖꯔꯅꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯇꯝꯈ꯭ꯔꯦꯕ ꯑꯩ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅ ꯊꯧꯕꯥꯜ ꯐꯥꯎꯒꯤ ꯖꯔꯅꯤꯁꯦ ꯑꯩꯉꯣꯟꯗ ꯇꯝꯗꯦꯕ ꯑꯩꯒꯤꯗꯤ ꯁꯣꯝꯀꯥꯟꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤ ꯁꯥꯃꯨ ꯃꯈꯣꯡꯁꯤꯗ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯁꯣꯝꯀꯥꯟꯗ ꯊꯧꯕꯥꯜ ꯂꯣꯝ ꯂꯥꯏꯟꯁꯤꯗꯒꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯂꯦꯅ ꯈꯜꯂꯦꯕ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯏꯁꯇ꯭ꯔꯒꯜꯅ ꯈ꯭ꯋꯥꯏ ꯌꯥꯝꯗꯣꯏꯅꯦꯕ ꯂꯝꯕꯤꯁꯦ ꯁꯥꯡꯇꯣꯛꯄ ꯍꯦꯟꯗꯣꯏꯅꯤ ꯏꯁꯇ꯭ꯔꯒꯜ ꯌꯥꯝꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯂꯝꯕꯤ ꯑꯣꯟꯅꯕ ꯍꯥꯏꯁꯦ ꯑꯗꯩ ꯄꯟꯊꯨꯡꯐꯝꯁꯨ ꯐꯪꯉꯔꯣꯏ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯁꯇ꯭ꯔꯦꯠ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯥꯃꯨ ꯈꯣꯡ ꯆꯠꯀꯗꯣꯏꯅꯦꯅ ꯈꯪ ꯇꯥꯔꯒꯗꯤ ꯊꯨꯅꯁꯨ ꯌꯧꯔꯅꯤ ꯅꯨꯡꯉꯥꯏꯅꯁꯨ ꯆꯠꯂꯅꯤ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯣꯏꯁꯨ ꯀꯣꯏꯊꯣꯛꯑꯔꯣꯏ ꯁꯣꯔꯠꯀꯠꯁꯨ ꯑꯗꯨꯝ ꯇꯥꯔꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯇꯝꯁꯨ ꯂꯧꯔꯔꯣꯏꯕ ꯑꯩꯉꯣꯟꯗ ꯍꯦꯗꯦꯛ ꯑꯣꯏꯔꯔꯣꯏꯕ ꯁꯤꯅꯦꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯅꯩꯅꯔꯤꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯒ꯭ꯔꯍꯒꯤ ꯄꯣꯖꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯃꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯋꯥꯡꯈꯤ ꯇꯥꯔꯒꯗꯤ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯍꯟꯗꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯗꯨ ꯐꯨꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯍꯟꯗꯕꯗꯤ ꯉꯝꯃꯦꯕ ꯁꯤꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯃꯦꯗꯤꯇꯦꯁꯟ ꯀꯩꯀꯥꯁꯤ ꯌꯥꯝ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯗꯣ ꯀꯥꯈꯟ 12 ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯈꯣꯡꯆꯠ 12 ꯊꯣꯛꯅ ꯑꯩꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒ ꯊꯦꯡꯅꯅꯕꯒꯤ ꯑꯦꯇꯦꯁ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ 12ꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯅ ꯇꯧꯔꯣꯏꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤ ꯌꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯊꯕꯛꯁꯨ ꯇꯧꯗ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯑꯣꯏꯕ ꯑꯗꯣ ꯁꯨꯝ ꯂꯨꯞꯊꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯨꯞꯊꯈꯤ ꯇꯥꯔꯗꯤ ꯑꯩ ꯌꯥꯡꯉꯅꯤ ꯁꯤꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯅ ꯆꯠꯇꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯋꯦꯗ ꯂꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯂꯣꯏ ꯀꯥꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯃꯝꯕꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯁꯤꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕꯗꯤ ꯉꯝꯃꯣꯏ ꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯔꯨꯜꯗꯁꯨ ꯌꯥꯎꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯁꯥꯏꯀꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯔꯝꯗꯥꯏꯗ ꯃꯇꯦꯛ ꯃꯇꯥꯡ ꯈꯔꯗꯤ ꯄꯤꯀꯣ ꯑꯗꯨꯕꯨ ꯄꯤꯕꯁꯨꯗ ꯑꯗꯣ ꯑꯅꯝꯕꯅ ꯁꯤꯁꯦ ꯂꯧꯕꯗꯤ ꯍꯩꯇꯦ ꯑꯗꯨꯒ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯅꯣꯂꯦꯖꯁꯦ ꯇꯝꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅꯗꯤ ꯐ ꯇꯥꯔꯒꯁꯨ ꯆꯠꯄꯗꯤ ꯌꯥꯕ ꯌꯥꯗꯕ ꯃꯤ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯃꯄꯣꯛ ꯃꯩꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯀꯅꯦꯕ ꯁꯤꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯥꯏꯐ ꯊꯥ ꯇꯥꯔꯒꯗꯤ ꯃꯤ ꯑꯣꯟꯅꯕ ꯌꯥꯝ ꯂꯩ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯥꯏꯐꯇ ꯊꯥꯒꯗꯕ ꯃꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯝꯐꯨꯗ ꯊꯕꯛ ꯇꯧꯍꯜꯂ ꯊꯝꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕꯅ ꯈꯣꯠꯅ ꯆꯠꯂꯝꯕ ꯑꯗꯨꯅ ꯑꯗꯨꯝ ꯉꯟꯅ ꯁꯤꯕ ꯂꯝꯕꯤ ꯑꯣꯟꯅꯕꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯌꯥꯎꯔꯛꯄ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯣꯟꯅꯗꯅꯕ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤ ꯌꯦꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯇꯝꯃꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯗꯣ ꯇꯝꯅꯕꯁꯨ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯇꯝꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯦ ꯇꯝꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯈꯪꯅꯅꯕꯅꯦꯕ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯅꯨ